Home Minister ama woina achauwa mana thodang lobi khiba mayam punamakuni mayam na ningsingaga ngasi asi magi mafamda saranjali kachari si aduga Bharat ki ihan hanba nupi Prime Minister Lady Iron of India haina khanaba Srimati Indira ji gina laikhidaba nifu mathoirak shuba Numitugi Palani appoina Taudari Bisi Hoi Laikhidaba Sardar Patel Jina Rashtra Acta Unity Day Haina India Unbada Palan Tauri Adu Srimati Indira Ji Gisu Mahakna Bharat ki Apunba Unity Integrity Ngakna Naba Potna Bada Mahakna Piramba contribution singuna koina ningsing jari basi mayamna su hela khangbira bani madudi bhagna hairamba wafam kaya magi masadigi I marik ama hek seli bhodi India gi apunba unity amasung integrity da compromise to hoy Bharat kaiba yaroi haina maduna maram oidani bhagna mayam Bharat taleba praja singna longner bisi mahak Shahid Uwe Kibisi. Matam gi matungina Bharat tagi tokhai ge haiba tongan ba se Punjab ta hairo Punjab ki Sikh organization sing mayam maduna Golden Temple si makhoi gi lanban noina khuchu khulai thamba Bharat tagi akhoi tokhai ba sovereign country ama oigani haina lano Indira jina tawganu yaroi Bharat ya apun masaktam Kaiba yaroi tawganu haina upai layraktadna aroi badadi operation chatharaga madu takthokna ba ona khiba then adagi kudam oina hairabada north east su Mizoram hujikti one of the most peaceful state oiriba Mizoram se sidasu hujikti political party ama oire matamdagi Mizo National Front Sri Lal Dengana lead toba state asi matamduda Bharat tagi tokhaige moiri Bharat tagi Mizoram is liberated now haidana MNF firan hoba government gi institution mayam singse loina firan haigatan tawle Indira ji na tawganu yaroi noi Bharat macheta besu yaroi Bharat ki unity da noi singna ba yaroi haidana ona mamida operation tawdra even helicopter bombing on Yanarakanda peace accord, Mizo accord na Laikhidraba Rajiv Ji na Prime Minister Matanda. Mizo peace accord Taudana Hojikti Mizoram ji one of the most peaceful state. Not only for North Natana India is highway army. At the Sumai Taudana Bharati Apun Basaktam. Aduga Bharat ki integrity Bharat ki unity da singna ba yaroi haida sumba mapunsi phawga kathokraba mahapu singse masigi mafamdani moina moigi hingingai matamda pibiramba laipak sigi damte da pibiramba contribution sing aduni akoina ningsingduna congress karmi khoi khudimuna moigi mafamda haimanam to silaimanam ningsingba Moi mafamda tawiman khaniba akoina chari bisi aduna hujikti akai iba congress karmi khudingmangna laikhidraba Mahapurush Singh Sardar Vallabhbhai Patel aduga Srimati Indira ji na pambiramba mayam punaba Bharat kaiba yaroi Bharat ki unity da singna ba yaroi Bharat ki territorial integrity da singna ba yaroi haiba moina khanjaramba ningjaramba pandamdo akoina tung inanaba follow tawnanaba madu akoina thabuk oina wonthokpa adu khaktana sahid oikraba Mahapurush Singh sina penjaba oigani haibari wafam kharasi Congress na yamnadi ବ୍ୟବହାରଟି ଥୋକ୍ରବା ଫଜବଲ ଲାଙ୍ଗୁଏଜ ଦି ନତବା ହାଇଜିନ ବା ମଚିନ ଥିବା ହାଇନି ରେକର୍ଡ ସାକିନି border fencing si karamba matamda hauki haibse record na sakhine ba 2011 da first Minister of Home Affairs na 10 km ki sanction torpodo kanano ba isam haiba organization do
मधुना लम्मांगे मणिपुर की लम्मांगे ना थिंगिदो हुई सिस्टम दुगी ऑर्गेनाइजेशन दुगी प्रेसिडेंट दु कनानो मधु लाइक पाक पुना मगना खंगमने मोय गिदि पहाय हाइजलगा पाहाय हाइजलगा मणिपुर की प्रजा से विफुल तौनना बाना हाइजन मदो बीजेपी की थबकी अदुनेबा पहाय हाइजन मसे अदुना एफएमआर हाइबसे हाना ब्रिटिश इंडिया की मतमदा किलोमीटर कया कया बोथ साइड ता कया बुक यारमी करंबा मतमदा डॉक्टर मनमोहन सिंह की प्राइम मिनिस्टर की मतमदा हाना बोथ साइड ता 40 किलोमीटर फाउदी फ्री दा विदाउट एनी वीसा संगना यारमदो डॉक्टर मनमोहन सिंह की रिड्यूस तौरगा 10 किलोमीटर दा हंधरमबने अदो मोइना तौबने ता हाइबा मोइगी वासिटी अखोइदी तन्ना ओन्थनबदा औबना इकाइदरगा अखोइना इकाइ हाइबदो अदुगी फिबमदनी अदु ngasisidि लैखिरबा महापुरुषनि मफमदा अखोइना अंगम्बा श्रद्धांजलि खटपा नुमिनिना नोइना एनी हंगनिंगबा एनी इशूदा मधु नोमा एप्रोप्रिएट फोरम अमदा लोइना वन बाय वन लोइना मधुगी आंसर पीगे Iron Lady of India haina khangnabi tek najaribi Srimati Indira Gandhi na tayong panti ahan deputy prime minister oibiramba Iron Man of India haina khangnaba Sri Sardar Vallabhbhai Patel Lady of India ing solisin na samapan taraga tarit ki November ki tang taraga mapan pan masigo marigi October ki tang kuntraga mathoy asigi tarik asida thawram asibu ningsin boy na Manipur Pradesh Congress Committee na pangthuk sariba sida